ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯅꯦꯄꯥꯜꯒꯤ ꯑꯣꯏꯗꯣꯏꯅꯤ. ꯋꯥꯔꯤ ꯑꯁꯤꯗ ꯅꯦꯄꯥꯜꯗ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯈꯤ, ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧꯒꯤ ꯁꯥꯁꯟ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯃꯤꯟꯅꯁꯤ. ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯜꯂꯁꯤ. ꯋꯥꯔꯤ ꯑꯁꯤ ꯁꯣꯛ 2001ꯗꯒꯤ ꯅꯦꯄꯥꯜꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ. ꯍꯧꯖꯤꯛ 2025ꯇ ꯂꯩꯔꯤꯕ ꯅꯦꯄꯥꯜꯒꯤ ꯐꯤꯕꯝꯁꯤꯒ ꯃꯇꯝꯗꯨꯒꯤ ꯅꯦꯄꯥꯜꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ. ꯁꯣꯛ 2001ꯒꯤ ꯃꯇꯝꯁꯤꯗ ꯅꯦꯄꯥꯜ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯔꯝꯃꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧꯒꯤ ꯁꯥꯁꯟ ꯂꯩꯖꯔꯒꯁꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯁꯨ ꯂꯩꯔꯝꯃꯤ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯍꯦꯟꯕ ꯁꯛꯇꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯄꯥꯋꯔꯗꯤ ꯑꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇ ꯂꯩꯔꯝꯃꯤ. ꯁꯣꯛ 2001 ꯃꯤꯍꯥꯠ ꯑꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯃꯇꯝꯗꯨꯒꯤ ꯅꯦꯄꯥꯜꯒꯤ ꯅꯤꯡꯊꯧꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧ ꯕꯤꯔꯦꯟꯗ꯭ꯔ ꯕꯤꯔ ꯕꯤꯀ꯭ꯔꯝ ꯁꯥꯍ ꯀꯧꯏ. ꯅꯤꯡꯊꯧ ꯕꯤꯔꯦꯟꯗ꯭ꯔ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯥꯏꯁꯣꯔꯤꯌꯥ, ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄ꯭ꯔꯤꯟꯁ ꯗꯤꯄꯦꯟꯗ꯭ꯔ ꯕꯤꯔ ꯕꯤꯀ꯭ꯔꯝ ꯁꯥꯍ ꯃꯍꯥꯛꯅ ꯃꯊꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯃꯆꯥ ꯄ꯭ꯔꯤꯟꯁ ꯅꯤꯔꯟꯖꯟ ꯕꯤꯔ ꯕꯤꯀ꯭ꯔꯝ ꯁꯥꯍꯒ ꯂꯣꯏꯅꯅ ꯅꯦꯄꯥꯜꯒꯤ ꯀꯣꯅꯨꯡ ꯀꯥꯊꯃꯥꯟꯗꯨꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯔꯣꯌꯦꯜ ꯄꯦꯂꯦꯁ ꯅꯥꯔꯥꯌꯟ ꯍꯤꯊꯤ ꯗꯔꯕꯥꯔꯗ ꯂꯩꯔꯝꯃꯤ. 2001ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 1ꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯥꯔꯥꯌꯟ ꯍꯤꯊꯤ ꯗꯔꯕꯥꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇ꯭ꯔꯤꯕꯨꯋꯟ ꯍꯥꯎꯁꯇ ꯗꯤꯅꯔ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯄꯥꯔꯇꯤ ꯑꯁꯤꯗ ꯅꯤꯡꯊꯧ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯔꯤ ꯃꯇꯥꯁꯤꯡ ꯊꯥꯔꯒ ꯄꯨꯟꯅ ꯔꯣꯌꯦꯜ ꯒꯦꯁ 12 ꯑꯣꯏꯔꯝꯃꯤ. ꯄꯥꯔꯇꯤ ꯑꯁꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ. ꯑꯗꯨꯒ ꯂꯥꯛꯄꯁꯨ ꯊꯤꯡꯂꯝꯃꯤ. ꯃꯤꯆꯝ ꯄ꯭ꯔꯖꯥꯗꯤ ꯂꯥꯏꯔꯗꯅ ꯔꯣꯌꯦꯜ ꯄꯦꯂꯦꯁ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯝꯗꯦ. ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:50 ꯇꯥꯕ ꯃꯇꯝꯁꯤꯗ ꯇ꯭ꯔꯤꯕ꯭ꯌꯨꯟ ꯍꯥꯎꯁꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ. ꯔꯣꯌꯦꯜ ꯄꯦꯂꯦꯁ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯩꯕ ꯀꯣꯅꯨꯡꯒꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯇꯥꯔꯤꯁꯤ ꯅꯣꯡꯃꯩ ꯃꯈꯣꯜꯅꯤ ꯍꯥꯏꯅꯔꯒ ꯂꯩꯔꯤꯀꯥꯟ ꯇꯥꯂꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ. ꯍꯟꯗꯛꯇꯤ ꯃꯁꯤꯟ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯇꯥꯏꯞꯇ ꯅꯣꯡꯃꯩ ꯃꯈꯣꯜ ꯂꯦꯞꯇꯅ ꯇꯥꯔꯝꯃꯤ. ꯀꯣꯅꯨꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯇ꯭ꯔꯤꯕ꯭ꯌꯨꯟ ꯍꯥꯎꯁ ꯇꯝꯅ ꯆꯦꯟꯅꯔꯛꯂꯝꯃꯤ. ꯅꯣꯡꯃꯩ ꯃꯈꯣꯜꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ. ꯃꯤꯅꯠ 5ꯗꯒꯤ 8 ꯐꯥꯎꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:58ꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯡꯒꯜ ꯔꯥꯎꯟ 2ꯔꯛ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯕ ꯃꯇꯨꯡ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈꯤꯔꯝꯃꯤ. ꯃꯔꯛꯁꯤꯗ ꯀꯣꯅꯨꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯕꯣꯗꯤ ꯒꯥꯔꯗꯁꯤꯡ ꯇ꯭ꯔꯤꯕ꯭ꯌꯨꯟ ꯍꯥꯎꯁ ꯌꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯕꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯀꯣꯛ ꯄꯥꯏꯅꯔꯝꯃꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯔꯨꯝ ꯃꯅꯨꯡ ꯑꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ. ꯇ꯭ꯔꯤꯕ꯭ꯌꯨꯟ ꯍꯥꯎꯁꯀꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯔꯨꯝꯒꯤ ꯐ꯭ꯂꯣꯔ ꯃꯊꯛꯇ ꯏꯈꯦꯡꯂꯛꯇ ꯃꯈꯣꯏ 12 ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯦꯄꯥꯜꯒꯤ ꯅꯤꯡꯊꯧ ꯕꯤꯔꯦꯟꯗ꯭ꯔꯁꯨ ꯌꯥꯎꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯐꯝꯁꯤꯗ ꯁꯣꯛꯂꯕ ꯍꯛꯆꯥꯡ 3 ꯑꯃꯨꯛ ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯥꯏꯁꯣꯔꯤꯌꯥꯒꯤ ꯍꯛꯆꯥꯡ, ꯄ꯭ꯔꯤꯟꯁ ꯀ꯭ꯔꯥꯎꯟ ꯗꯤꯄꯦꯟꯗ꯭ꯔ ꯑꯃꯗꯤ ꯄ꯭ꯔꯤꯟꯁ ꯅꯤꯔꯟꯖꯟꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯝꯅ ꯊꯨꯅ ꯍꯛꯆꯥꯡ ꯂꯣꯏꯅꯃꯛ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯒꯥꯔꯤꯅ ꯈ꯭ꯋꯥꯏꯒꯤ ꯃꯥꯡ ꯊꯥꯔ ꯊꯧꯔꯝꯃꯤ. ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯀꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯝꯃꯤ. ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯒꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯤ ꯃꯥꯡꯂꯝꯗ꯭ꯔꯤ. ꯆꯥꯎꯔꯥꯛꯅ ꯃꯤꯅꯠ 15ꯃꯨꯛ ꯂꯩꯔꯒ ꯅꯥꯔꯥꯌꯟ ꯍꯤꯊꯤ ꯗꯔꯕꯥꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 4.5 ꯆꯠꯂꯒ ꯀꯥꯊꯃꯥꯟꯗꯨꯒꯤ ꯆꯥꯎꯅꯤꯗ ꯂꯩꯕ ꯑꯥꯔꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ. ꯑꯇꯣꯞꯄ ꯑꯁꯣꯛꯄꯁꯤꯡꯁꯨ ꯃꯊꯪ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯌꯧꯁꯟꯅꯔꯛꯂꯝꯃꯤ. ꯏꯍꯥꯟ ꯍꯥꯟꯕꯗ ꯗꯣꯛꯇꯔꯁꯤꯡꯅ ꯅꯤꯡꯊꯧ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯂꯥꯌꯦꯡ ꯍꯧꯔꯝꯃꯤ. ꯑꯗꯨꯒ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯤꯅꯠ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:15ꯗ ꯅꯤꯡꯊꯧ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯑꯣꯏ 14 ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ 9 ꯑꯃꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯅ ꯄꯨꯔꯛꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ. ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯥꯏꯁꯣꯔꯤꯌꯥ, ꯄ꯭ꯔꯤꯟꯁ ꯅꯤꯔꯟꯖꯟ, ꯃꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁ꯭ꯔꯨꯇꯤ, ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯕ꯭ꯔꯗꯔ ꯔꯥꯖꯀꯨꯃꯥꯔ ꯙꯤꯔꯦꯟꯗ꯭ꯔ, ꯃꯍꯥꯛꯀꯤ ꯃꯆꯦꯁꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯟꯇꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯁꯔꯗꯥ, ꯔꯥꯖꯀꯨꯃꯥꯔꯤ ꯁꯔꯗꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯃꯥꯔ ꯈꯔꯀꯥ ꯑꯃꯗꯤ
मखोई कजिन सिस्टर राजकुमारी जयंती सोअग लेहौरिब मखोई मंगासु यामना थुना लयेंग हौरमी मखोई मंगासिगी मनुंगदा ख्वाइदगी मरु ओइबा मिसक अमा यावरमी महाक अदुदी मथंगी निंगथौ ओइदोबगी ngaiduna leiriba निंगथौ बीरेंद्र की मचानुपा अहल क्रोन प्रिंस दीपेंद्र बीर विक्रम शाहनी लेमहौरिबा मखोई मरी की थवाई कनबसु यामना मरु ओइ अदबु मखोई मरी की येंगनरुबदा क्रोन प्रिंस दीपेंद्र की असोकपसी खरा सीरियस ओइरमी अमदी महाकना मथंगी निंगथौ ओइगदबनिना मागी थवाई कनबा यामना मरु ओइरमी असोकप मोई मरी असी कना कनानो हायरगदी क्रोन प्रिंस दीपेंद्र की मचे राजकुमारी शोभा मां की मचानुपी राजकुमारी श्रुति की मपुरोइबा कुमार गौरव मौपानुपा राजकुमार ज्ञानेंद्र की लोइनबी राजकुमारी कोमल अमदी मोई की कजिन सिस्टर केतकी सिस्टर ने मखोई मरी असिदी लयंग लब मतुंग डॉक्टर न सीरियस ओइद्रे हायरमी अदुबु राजकुमार दीपेंद्र दी हौजिकसु यामना फियम लूना लेरमी महाक ngोंदा पालिबसी नोंमै मरु अमखक्तनी अदुबु मरु असि कोकता पानबा ओइरमी नोंमै मरु असि नाकोंगी मनिंग थंगबा सरुकता पालगा अतोप नाकोंगी ममांग थंगबा सरुकता हौदोगा चटखिरमी मरम असिना महाक कोमादा लेरमी अदुगा आईसीयू मनुंगदा वेंटिलेटर सपोर्ट लेरमी असोमदना नेपाल की प्रजा सिंह थोकलिबा मिहाक असिगी मतंगदा कयिमता खंगलमद्री मरमदी थौदोक असि हेक थोलकपगा नारायण हिति दरबारदगी मपाना थोखिदौबा कम्युनिकेशन लाइन खुदिंगमक कक्थलगा थममी अदुबु मथंगी नुमित जून की तांग 2 2001 दा थौदोक असि थोखरबा मतुंग चौराकना पुंग 13 लेरगा अयुक की पुंग 13 ताबा स्वाइदा रेडियो की थ्रू दा ngarang numidang pung 7:35 da नेपाल की निंगथौ बीरेंद्र बीर विक्रम शाह लेखिद्रे हाइना लाउथोक्लमी अदुगा हौजिकना निंगथौ दीपेंद्र बीर विक्रम शाहना महुत सिलनी हाइरमी मसिगी मतुंगदा कना कना सिखरगे हाइबगी मतंगदसु मियामद खंगहलमी पाव असि ताबदा नेपाल की प्रजा सिंह तुमिन लेरमी अहिंग अमदा इमुंग अमगी मियोय लोइनमक मतौ करमना सिरिनो हाइबसी मोय थाजब इंगम गमलमते नेपाल की प्रजा सिंह निंगथौ लेखिदबगी अवाब फोंदोक्लमी मखोइना निंगथौ बीरेंद्रबु यामना नुंगसिरमी अमदी महाकपु मियामना भगवान विष्णुनी हाइना खंजरमी अदुगा भगवान असि मोयदगी मुंदुना पुबिखरे खलमी मियाम खुदिंगमक कपनरमी अमदी हिंगमसिबा अनिगे लंगदाइदा लेरिबा निंगथौ दीपेंद्रगिसु ईश्वर थुना अनाबा असिदगी फगलकनबा खुरुमजरमी थोखरिबा मिहात असि अचौबा थौदोक अमनी मरम असिना यामना थुना अचाकपा मैगी मवोंगदा थौदोक असिगी पाव पृथ्वी सिनमे थुना संदोखिरमी तोंगान तोंगान बलेबा कयादगी मीडिया मयाम अमा नेपालदा लाक्लमी हौरकपदा थोखरिबा थौदोक असि ऑटोमेटिक नोंमै अमदगी एक्सीडेंटली फायरिंग तौबदगी थोखिबनी हाइना हाइरमी अदुबु वाफम असि नेपाल की प्रजा सिंगनदी सुक्था थाजबा ngमलमदे मतमदुगी प्राइम मिनिस्टर गिरिजा प्रसाद कोइरालानसु थौदोक असि एक्सीडेंट अमनी हाइना लाउथोक्लमी अदुगा प्रजा मियाम इंगना चिकना लेबिनबा अपील तौरमी नुमित असिमक्तदा हाइबदी जून की तांग 2 2001 की निमिदांग वायरम पुंग मरी की स्वाइदा लेखिद्रबा निंगथौ बीरेंद्र महारानी ऐश्वर्या अमदी लेखिद्रबा अतोप मियोय सिंह असिबा हक्चांग लोइनना मियाम की रैली अमा चटपा हौरमे रैली असि आर्मी हॉस्पिटल दगी हौरगा चौराकना किलोमीटर 9 मुक चटलगा लेबा पाशुपतिनाथ मंदिर फाव चटलमी यात्रा असि येंगनबा अमदी यावनबा लाकिबा मियाम असि उरगा नेपाल की मियोय खुदिमक यावबा मालमी लेखिद्रबा निंगथौ असिबो इकाई खुमनबा उत्पो ओइना मियोय कया अमना मरु कोक्लमी मिदांग वायरम की मतमदा बागमती तुरेल की तोरबान अराही गाता रॉयल फैमिली की असिबा हक्चांगसिंग मपुंग फान इकाई खुमनबा उत्तुना अरोय मथोमंगम पांगथोखिरमी असोमदा अनौबा निंगथौ दीपेंद्र हौजिकसु कोमादा अदुम लेरी नुमित निनी लेरगा जून की तांग 3 की अंगनबा अयुक पुंग 3:45 ताबा स्वाइदा डॉक्टर निंगथौ दीपेंद्र ब्रेन डेड ओइरे हाइना लाउथोक्लमी नेपाल की हिस्ट्री दा मसीना अहानबनी मदुदी निंगथौ अमना मसा ज्ञान मांगलगा लेरिकांदा शासन तौरगा लेबसी अदुगा निंगथौ अमना ख्वाइदगी तेना शासन तौखिबा मतमसु मसीना ओइरमी हाइबदी नुमित निनी खक्तनी निंगथौ दीपेंद्रना शासन तौरमलिबसी मसुगी मतुंग निंगथौ दीपेंद्रसु चटनबगी मतुंग इन्ना मागी मथोमंगमसु पांगथोखिरमी थौदोक असि थोखरबा मतुंग निंगथौ बीरेंद्रगी इमुंगी मी अमता हिंगना लेहौद्रे मरम असिना निंगथौगी खुबम असि फमनबगी राइट सि हौजिक मियोय अमा खक्तदा लेरमी मियोय अदुदी हाना निंगथौ ओइरमलबा बीरेंद्रगी मनाउ नुपा राजकुमार ज्ञानेंद्र बीर विक्रम शाह ओइरमी मरम असिना 4 जून 2001 दा महाकपु नेपाल की अनौबा निंगथौ ओइना हापमी हौखिबा नुमित हुमनी असिदा
mahangna ahum suba ningthau oidoni adubu ningthau Gyanendrana sasan toba hawrakpaga hawkiba numit nini dagi yamna tumina paw ama sanduoga leirambadagi hawjikti miyam mangda thoraklami paw adudi June gi tang amagi numidangda Narayan Hiti Darbar nongmai kapkhibado matambuda Prince Crown oina leiba Yuvraj Dipendra na oirami paw asi miyam gi nakong yorokpada tariba paw asi makhoina thajaramde thokriba mihat asigi asengba investigation tobiyu haina miyamna demand tawrami amadi numittugi numidangda Royal Palace manungda kari thodok thoki habasi miyamna khangma pamlami miyamgi demand asidagi Ningthau Gyanendrana miyoi ani saba investigation committee ama semlami miyoi ani adudi amana hana Nepal gi Supreme Court ki Chief Justice oiramba Kesam Prasad Upadhyaya aduga amana Nepal Parliament gi Speaker Taranat Ranbhat oirami makoi ani sigi mathakta Prithvida miyamna haifet adum khangnaraba London gi New Scotland Police Department su investigation team asida yawrami aduga investigation asi hawrami somda thokriba thodok adugi investigation toruga leirami adubu nakal amaromda Nepal gi fibam sokselaklami mi mayam chorokta thoroktuna protest toba hawrami pochai thugaiba yankhaiba horoklami aduga miyamna anoba ningthau Gyanendra gi mayokta protest tawrami Nepal gi praja ayambana ningthau Gyanendra makhoigi amadi Nepal gi oina ningthau oiba pamlamde kaigino hairagadi Nepal gi praja amadi mahakki relation fatlamde maru oina mahakki machanupa Yuvraj Paras Bir Bikram Shah mahakna mathangi ningthau oirakadoini Nepal miyamna mahaksi lamchat sajat ludaba paisa paibagi nuai thoga leiba miyoi ama oina urami masigi su mathakta crime tawbagi case ani amasu magi mingda leirami amukti mahakna yu ngausalaga Nepal gi afawbi singer amagi mathakta gari thaujalame amukna Kathmandu gi night club amada katna chaina tawbada bouncer da nomaina kapame thodok ani sigi matangda magi mathakta case amata file tawramde wahang pahong su tawramde aduga investigation su tawramde Nepal gi prajana khanglami madudi Ningthau Gyanendrana Nepal gi ningthau oina leiragadi mahakki machanupa Yuvraj Parasu suksoi soidana ningthau oirakani masi praja singna pamlamde maram asina Nepal miyamna sorokta tholaktuna protest tawribani protest asi numit kayani chatharaga leirami lephanabagi damak police force sinarami amadi military dagi mating su lawrami asomdana amuk hapta ama hena thijal humjalaba matung miyoi chama henbagi witness lawraba matung makoigi manung sida thodok sida hinghauba miyoi sing Narayan Hiti Darbar gi staff member amadi security sing yawri masigi matung official oiba report ama semi aduga numittugi numidangda kari thodok thoki kamaina thoki haibasi miyam mangda fongdoklami wari asi imung asigi legacy dagi horoklami Nepal gi ningthau gi imung gi legacy haibadi thaina dagi pangthoktuna lakpa chatnabi ama leirami madudi tha amagi ahuba amadi ahum suba Friday da dinner party ama adum torga laklami haibadi tha amada royal family members sing dinner party anirak tawi haizabani hairiba party asida Ningthau Birendra gi imung manung amadi atopa royal family gi guest members sing saruk yai guest members sing asi Ningthau gi mari mata natragana Maharani gi mari mata oiba yai 2001 gi June gi tang ama tha amagi ahu numitchu tarami aduga irai numitchu tarami makhoi gi dinner party sinbagi maungsi irai amana Ningthau gi site gi atopa irai amana Maharani site natragana any royal family member amana silli 2001 gi June 1 gi dinner party asi sillang bagi thabaksi Crown Prince Dipendra gi oirami party asi gi damak Yuvraj Dipendra na numit kayani dagi sillang bagi thabak hawrami party tawgudaba numit sigi numit nini gi mamangda mipum khudimakta call tawduna kana party sida lakani kana la oi haibasi confirm tawthokami 2001 gi June gi tang ama numit sigi numidang wairam pung 3:45 da Narayan Hiti Darbar gi Tribhuwan House da Yuvraj Dipendra ihan hana yaroklami yaroklaba matung billiards room da laklami maramdi party asigi arrangement khudimak mafam sida tawrami masigi matung billiards ngayak sanarami marak sida Ningthau Birendra gi brother-in-law Rajkumar Maheshwar Kumar Singh Tribhuwan House da yaroklami lakadoriba guest singi manungda Maheshwarna ihan hanbo oina party da phom da yaroklami Yuvraj Dipendra na Rajkumar Maheshwarbu taramna oklami aduga mahakna pool sanarambado toktuna Rajkumar Maheshwar gi squad ki pek ama semlami ngahek leiraga Maharani Aishwarya amadi
Ningthou Birendragi mache ahum Rajkumari Santi Sarda amadi Sobasu yoroklami midang wairamgi pung 3 minute ni futa baswaida Yuvraj Dipendragi cousin brother Rajkumar Paras mahaki mama Rajkumar Komal mache Rajkumari Prena amadi Rajkumari Paras ki nupi Himani ga loinana makhoisu yoroklami Ningthou Birendragi manau nupa Rajkumar Genendradi party asida yaubangam lamde maramdi mahak thabak amagi Pokhara da chatkirami mesigi matung amagi mathangda ama miyoi khudingmak party asida laklami adubu Ningthou Birendradi yoroklamdre maramdi numit asida mahaki office ta journalist amada interview piraga leirami marak sida Ningthougi mama Rani Ratna Rajya Lakshmi Devi Tribhuvan house ta yoroklami aduga party tawriba room asigi mathangi ka da changduna famlami party ki room asida miyoi ayamba mai thokpa wari tawduna leirami matam sida Yuvraj Dipendra mahaki mache Rajkumari Shruti ki mapuroiba Kumar Gaurav ka pool sanraga leirami numit siki numidang wairamdagi Yuvraj Dipendra yu thakpa horami maram asina mahak nisa fazana palami pool sanabado lepaga numidangi pung 9 minute kunda waki toki da ganja amadi noknaba hidak yawba cigarette puraknaba haikirami ngahek leiraga puraklami party room asida miyamgi mamangda churup thakpa horoklami join ama thakla matung hawatuna pool amuk sanaba horami adubu Yuvraj Dipendra Nishana Heman Medagi Sofada Amuktu Mingonda Amuktu San Taroklami Yuvraj Dipendra na Ganja Thai Basingasina Ahan Banate Mamang Dasu Yamna Thai Aduga Yusu Yamna Thai Adugu Numitsina Ahan Bani Mahak Masana Kari Tauri Kangjadaba Gyan Mangbasi Maramasina Family Gi Miyoi Karana Lengjum the Paiduna Magi bedroom Fauba Potha Hanaba Puraklami Ningthou Birendra su Magi interview Loiduna Numidangi Pungnipan Makai Swaida mahaki ADC ga loinana Tribhuvan house ta yoroklami Ningthougi ADC kanguna Ningthou party ta phomda thamamaga makoisu hankirami manung changakpaga ahanbada atopa room amada phamaga leiribi mamabu onarami masigi matung pung 9 minute 45 swaida party room da changaktuna mafam sida leiramba miyoi singa wari watai tawrami asomdana pothanaba thamamba Yuvraj Dipendra phomungdagi hagolaktuna washroom changami aduga vomit chu tawrami amuk phamungda halaktuna magi mobile dagi pung 9 minute 38 chatpa swaida call ama tawrami call asina mahaki aroiba call oirami call asigi matungda mahak na hana setlamba dress hongdu aga army gi dress setlami aduga nongmai thamba maikei du chatlami aseng bagidi Yuvraj Dipendra nongmai bu yamna pamjai ayama matamda nongmai gi wari ta tawduna lei mahak ki 9 suwa mapok numita nongmai ama gift tawrkhiba sidagi hauna Yuvraj Dipendra nongmai da ngawba horokhibani masigi matung tongan nongmai kaya kapa amadi collection torga thami maram asina magi kada nongmai kaya amale nongmai ki mai kayrona chataba matung M16 automatic rifle ama MP5 automatic submachine gun ama STS shotgun ama aduga 9mm gi pistol ama lawraga magi room dagi thoraklami somda party room manungda mayam nungaina wari watai tawduna leirami Ningthou Birendra su makutta coke ki glass ama paiduna mayam ga wari nungairi Numidangi pung 9 minute yankhaida Yuvraj Dipendra party room manungda surprise oina faujalaklami room manungda leiramba miyam ma ubada ingak lerami maramdi army gi dress setpata natana makut animakta automatic ki nongmai pairami mayamna magi se mapa Ningthou Birendra da nongmai utpa la ibani haina khandoklami masigi matung Yuvraj Dipendra mapagi maikei romda chatlami Ningthou Birendra su machanupa nongmai utpa la iboi ningduna macha Yuvraj Dipendra romda khongkap ama ani thangjalami matam sida Yuvraj Dipendra na nongmai amagi machin maparom da onsilaga kaplami mafam sida leiba miyam gyan ama taramde soibadagi nongmai kapkribani haina khalami adubu mikup kharagi tungda Ningthou Birendra tapna haitharakpa makhutagi kok tarakpado urami aduga magi manamgandagi I tarakpasu urami maramde magi ngakta nongmai maruna palami masigi matung mapa Birendra da kapkiba nongmai mafamda thadaramaga Yuvraj Dipendra mafamdudagi chatkirami party room da laiba miyamna Ningthou Birendra bu senarami aduga party da yawa Dr. Rajiv Sahina magi court authokhtuna Ningthou Birendra gi mangakta yatlami I thokpa adu lepnabagi damak mayam se uraga Ningthou Birendra na Nepalida wahi ani haraklami ki gareko haibadi kaino tawrisibo masina Ningthou Birendra gi aroiba wahi oirami matam sida Yuvraj Dipendra makut ani makta nongmai paiduna amuk hanna
party tawriba room manungda changlami aduga Ningthou Birendra gi maikai romda laklami adubu marakta magi chacha mapagi manau nupa atomba Rajkumar Dhirendrana khamami aduga nongmai adu piraknaba hairami adubu Yuvraj Dipendrana wa amata haidana nongmai adu Rajkumar Dhirendrada thamaga amuk kaplami maram asina Rajkumar Dhirendra gi masadu paithoga tarami masigi matungdagidi Yuvraj Dipendra gi maithongda expression amata phongdoktana mana au mida nongmai kapa haurami mapa Ningthou Birendra dasu amuk halaga nongmai kaplami minute ani ahumuk leptana nongmai kaplamlaba matung mapanda thoraktuna garden lomda amuk laklami Yuvraj Dipendrana party room dagi hek tholak khebaga Maharani Aishwarya amadi Rajkumar Niranjan su magi maningda laklami Yuvraj Dipendrana magi room gi maikai chatlikanda mamana mabu khanba torami adubu nongmai singdol adu Yuvraj Dipendrana mama romda onsilami madu ubada Rajkumar Niranjanna khamnaba torami matamsida Yuvraj Dipendrana anau nupa Rajkumar Niranjan amadi mama Maharani Aishwarya da nongmai na kapami mayam asi thokraba matung Tribhuvan House sidagi khara chatlaga pukri ama leirami mafam sida Yuvraj Dipendra laklaga kanna laurami aduga stone lauthoga nongmai maru ani kapami amana magi makokta palami matam sida Royal Palace asigi security amadi Ningthou bodyguard ching thokdok thokfam da yoraklami masigi matung tarakpadi mayamna su khangbiramani warigi ahubu sarukta tahanjakhiba hospital da pubagi matang du oiduni hapta ama hena investigation torba matungda 2001 gi tang ama irai numita Narayan Hiti Darbar manungda kari thodok thokki haibasimadi miyamna khanglami adubu point amadi iwat watlami madudi mihat asigi nungi oiba maram karino haibasini Yuvraj Dipendrana karigidamak mahaki imung manungsingbu nongmaina kaptuna hatlibano aduga mamaida masa mathanta sijanaba karigi hotnakribano masigi paukhum oina investigation committee na theory ama pirami theory asigi wari thodok asi thokpa numitagi sahi taruki mamangdagi horami haibadi 1995 tagi 1995 ki sahi sida Yuvraj Dipendrana England da lairik tamikan sida Devyarani Rana kowi nupi ama thengnarami Devyarani ichamchami nupi ama natte mahaki mama India gi goaler gi royal family ga mari leinarami makoi ani England da thengnaraba matung marup oirami makoi ani toina sum unaba thengnaba torakpadagi marup ki mari dagi nungsibada oina onthoraklami yamna ka hena nungsinarappadagi makoi ani lohongnaba firep lawrami masigi matung Yuvraj Dipendra Nepal da halaklami aduga Devyarani Rana gi matangda mayumgi mida hairami amadi mahakal lohongba pamagi wafamsu haudoklami adubu mama amadi mabokna lohongba asi yaramde yadabagi maram sisu atopa wari ama leirami wari asi samna hairabada thaina mapamapu haktaktagi yeknaba oiduna lakpagini imung ani asi matw karamna yeknaba oirakhi haibadu amuk khangminasi imung ani sigi haibadi Yuvraj Dipendra amadi Devyarani Rana gi imung makhoina yeknaba haurakpasi 1846 tagini 1846 ki matam sida Jang Bahadur Rana Nepal Empire da just amani mahakna mayambagi matengga loinana 1846 ki September 14 da mioi nifu sihalami masigi matung Jang Bahadur Rana na matamdugi Nepal gi Ningthou Raja Rajendra Bikram Sahabu house arrest tawraga masana masabu permanent prime minister ni haina lautoklami matam sitagi Rana Kanguna Nepal da lebak ngakpa hauklami makhoigi shasan sahi chamaga mari makha chatharaga leirami sahi chama mari gi matam sida Ningthou di adum saha Kanguna oi adubu control di Rana Kanguna tawrami Ningthou gi power lahilamde haibani adubu sok 1951 da Ningthou Tribhuvan Bir Bikram Sahana India gi mateng dagi amuk hanna power da laklami aduga prime minister Rana Wanspu famdagi lauthokirami adubu haukiba chahi chamaga mari da laikhiba nuainadaba haujiksu ipum kudingmakki makoktagi kaunnaramde Devyarani Rana su Rana Wanski kanguni maram asina Maharani Aishwaryana mahakpu mamau oininglamde Maharani Aishwaryana masanupa Yuvraj Dipendrana Nepal gi Ningthou oirakkatoribani kaigumba Devyarani Rana magi nupi oiba taragadi mahakna Maharani oidoribani masina maram oiragasu lohongba asigi mayokta makoina leiribani Yuvraj Dipendra bu makoina pamba nupiga lohongba pamlami imung manungna athingba piragasu lohongba taragadi
Devyarani Ranaga Lhongani Haiduna Leptuna Lerami Masigi Matunda Tumin Devyarani ga Thengnarami Limit cross Toduna Yu Thakpa Nisasinaba Horami Maramasidagi Emung Mangonda Piramba Paisa Kaktarlami Aduga Athingba Kaya Amasu Magi Matakta Thamlami Yuvraj Dipendra Yam Angang Oirikandagi Hauna Kena Mauna Award Amata Laitana Horokibani Hojik Chauraga Mangonda Athingba Kaya Thamlakpa Paisanu Sa Piraktabasidagi Magi Thamoida Ashabu Popa Horoklami Masigi Matunda 2001 gi Jungi Tang Amasilaklami Asawuna Maram Oiraga Mahaki family members Tumna Hatlami Call record Tagi Wapam Amasu Hanglami Madudi 2001 gi Jungi Tang Amagi Numidangda Yuvraj Dipendrana Nisangaurga Pamungda Layraga Call Tokibadu Devyarani Rana Datobuni Mahagna Good night Hairaga Haying Technarsi Hairami Investigation Committee na Thodok Sigi Matangda Wari Sanaba Honadobasu Thodok Asigi Matangda 2001 gi Jungi Tang Anida Hek Hanglakpada Devyarani Rana Nepal Thadoktuna India da Laklami Masigi Matungda Nepal da Amuk Halaklamde Investigation Committee na Masigi report Amadi Theory Asi Mia Mangda Putoklami Adubu Kana Amatana Thazabiramde Thajadabagi Maram Kaya Masulerami Nepal gi Prajasina Kalami Yuvraj Dipendra Yamna Gyan Taba Mini Amadi Magi family bu Yamna Nungsiba Miyoi Amani Nupi Amagi Damakta Mahakna Kaidonungda Magi Emung Manung Tumna Hatloi Masigi Sumatakta Investigation report Asida Pangliba Rol Singda Wahang Kaya Ama Thoroklami Adubu Ngasi Phauba Wahang Sing Asigi Paukhumdi Phanglamde Ahanbada Yuvraj Dipendrana Devyarani gi Lohongba Pamlaga Karigi Damak Masa Mathanta Nongwaina Kapsanjaribano Ani Subada Aroiba Mikupta Yuvraj Dipendrana Magi Nongwaina Mangonda Maru Ani Nikaplibasi Amadi Mangonda Pale Amma Kadai Chatkrabano Masada Kapsin Babu Kamaina Mi Amana Maru Ani Kaptoino Amma Panbada Adum Mathang Kapagi Sakti Leroi Maru Amadi Blank Fire Torizan Ahum Subada Yuvraj Dipendragi Asiba Haksang Postmortem Kaigi Tokidabano Mari Subada Mahak right-handed person ni Adubu Mangonda Paliba no Maisidi Oidagi Palaga Yet on the Podokibani Asuk Chaw Thodok Amatuaga Investigation Week Amadal Loy Kirami Amadi Afawa Scotland Police Department Yaurasu Forensic Investigation Amafawa Tokide Securities Bodyguard ADC Party Topum Room Yorokpada Karigi Matam Mayam Lokribano Private Party ni Moi Changba Yadragasu Makoi Loidamak Darbar Manu Dilairibani Yuvraj Dipendragi Lohongbada Yamna Chawna Eta Pikiba Mama Aishwarya Karigidamak Kwai Last Hatlibano Mamang da Panjakiba Thodok Asigi motive Devyarani Ranagi Lohongbugi Matang Sikak Natana Atopa theory Ahum Amasu Thokriba Thodok Asigi Matang da Laklame Hanba theory da 2001 gi June gi Numidangda Mi Mayam Ama Hatkibagi Thodoksi Yuvraj Dipendrana Tawkibani Adubu Devyarani ga Lohongba Thingbagi Natte Mahakna Mapa Raja Birendra da Sauba Amadi 1990 dagi Haurakkiba Mapagi Lainga Lonna Laurkiba decision Maram Oiragani Su Hairami 1990 da Yuvraj Dipendrana England Larik Tamikan Sida Nepali Praja Miyam Sorok Tholaktuna Akan protest Torami Makoigi demandi Ningthougi Sasan Loishanduna Democracy Chatnalu Haibasini Ningthou Birendrana Miyamgi demand Taraduna Ningthougi Sasan Loishanami Aduga Constitution Sulaiba Ningthou Sulaiba Lainga Amapuraklami Atopa party Singsu election Tengnahalami Aduga Makoina Pamba Prime Minister Khalhalami Adumoinama Masigi Matundasu Ningthougi power di Mayam Amalerami Magi decision Asina Miyambu Santi Ginambida Puraklami Adubu Masagi Imungi Midi Magi Mayok Talerami Royal family members Singi Manungda Ningthou Birendra Kakta Democracy Chatnaba Asiarami Atay di Loinamak Mahaki Mayok Talerami Wafam Asi Yuvraj Dipendrana Hanglakpada Mahak Yamna Saurami Masigi Matung Sok Lising Ani Suwaida Communist Kangu Nepal da Sarkargi Mayok Talerami Nepal Lengakna Army Tharga Communist Kangu Loishan Pamlami Adubu Ningthou Birendrana Nepal gi Army na Nepal Macha Hatpasi Pamlamde Mahakna Fazana Wari Watai Toraga Issue Asi Loishan Pamlami Adubu Machanupa Yuvraj Dipendrana Army Tharga Communist Kangu Loishan Pamlami Sumaina Wakal Londa Khetnaba Mayam Ama Lakpasina Maram Oiraga Saubadagi Mapabu Hatlaga Mana Ningthou Oiba Pambagini Haina theory Asida Hairami Adubu Masidasu Wahang Amadi Adum Tholai Yuvraj Dipendrana Ningthou Oiba Pamlaga Masa Mathanta Nongmei Kapsalaga Karigi Sijaribano Ani Suba theory da 2001 gi
Jungi tang amada thokiba mihat Yuvraj Dipendrana tauba nate makhoi gi marakta yawba mi amana hatpani hairami aduga mihat asida India amadi America gi khut yawi hairami adubu ngasi phawba proof tawbudi ngamlamde ahum suba theory da numit asigi numidang da thokiba mihat asi power pambadagi Ningthou Birendra gi step brother Rajkumar Gyanendra amadi machanupa Rajkumar Parasna plan torga hatpani hairami maramdi numitsigi numidang da Gyanendra gi family su party asida yawri bani adubu Rajkumar Gyanendra gi nupi Rajkumar Komolda nongwe maru ama pan khaknatana atoba family members di amata soklamde Rajkumari Komol su tungda kaimta tawkide 2005 ta Ningthou Gyanendra na parliament muthatuna hallaga mahakna power paisilami mahakna pamlami madudi Nepal hallaga amuk Ningthou gi sasan makhada leiba adubu magi thawung asigi mayokta amuk praja mayam thoraktuna protest tawrami chahi ama layarga amuk hanna parliament laihalami masigi matungda parliament da pass tawraga Ningthou gi power loinamak lawthoklami 2008 ta Ningthou sasan loisalami aduga Nepal fully democracy chatpa lebak amani haina lawthoklami sigi matungdagidi Nepal da Ningthou gi power amata leite ngasi su Nepal Ningthou na sasan tawba lebak amu oiraga leirangmani karigumba Yuvraj Dipendrana maki imung manung tumna halamdaba taragadi 2001 gi June gi tang amagi numidangda Narayan Hiti darbar da thokiba thodok asi kanana tawkhibano kari maramgi tawkhibano haibasu thokiba thodok asi sahi 15 mok surakpa taragasu ngasi phawba chap chaba maram amphawba khangba ngamdri masigi matungda Nepal da democracy lakre masine mayam ngasi gi aigi wari mayam na support to biu. Thank you everyone.